ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯈꯔ ꯀꯜꯂꯛꯆꯕ ꯂꯩꯗꯅ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯜꯂꯛꯅꯕꯒꯤ ꯑꯉꯥꯡ ꯁꯛꯂꯣ ꯑꯗꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯒ ꯀꯔꯤꯒꯤ ꯃꯤꯃꯥꯡꯗ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯀꯤꯔꯤꯕ ꯀꯤꯕꯤꯗꯦ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯤ ꯈꯜꯂꯨꯕ ꯋꯥꯈꯜ ꯈꯨꯗꯤꯡꯒꯤ ꯏꯇꯣꯝꯇ ꯃꯃꯣꯟ ꯅꯣꯛꯆꯩ ꯀꯅꯥ ꯎꯍꯟꯗ ꯀꯅꯥ ꯈꯪꯍꯟꯗ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯑꯆꯨꯝꯕꯔꯣ ꯆꯨꯝꯃꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯕꯨ ꯃꯅꯤꯡ ꯃꯨꯛꯕꯥꯡꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯁꯤꯒ ꯂꯩꯔꯦ ꯉꯥꯇꯣꯏ ꯊꯣꯡꯕ ꯑꯗꯨꯒ ꯑꯁꯤꯒꯅ ꯊꯕꯤꯒꯤ ꯆꯝꯊꯣꯡ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯊꯕꯤ ꯂꯩꯔꯦ ꯀꯣꯠꯅꯕ ꯑꯁꯤꯒ ꯇꯣꯅꯤꯡꯀꯣꯛ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯆꯥꯒꯗꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯜ ꯊꯝꯕꯤꯔꯣ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯉꯥꯇꯣꯏ ꯊꯣꯡꯕꯅꯤ ꯒꯣꯔ ꯒꯣꯔ ꯑꯣꯠꯈꯥꯏꯔꯒ ꯇꯣꯏꯅ ꯊꯣꯡꯉꯦꯅ ꯉꯥꯇꯣꯏ ꯊꯣꯡꯕ ꯍꯥꯏꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯎꯏ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯍꯣꯒ ꯍꯥꯎꯏ ꯃꯌꯥꯝ ꯇꯤꯜꯍꯧ ꯃꯄꯨꯝ ꯅꯪꯁꯨ ꯑꯃꯒ ꯆꯥꯕ ꯃꯌꯥꯝ ꯊꯕꯤ ꯑꯁꯣꯏꯕ ꯇꯤꯜꯍꯧ ꯃꯄꯨꯝ ꯍꯥꯞꯄꯦ ꯍꯥꯎꯏ ꯄꯨꯡꯇꯩ ꯇꯩꯁꯜꯂꯦ ꯇꯧꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯔ ꯆꯥꯒꯦ ꯀꯩꯝ ꯉꯥꯡꯗꯕꯤꯗ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯆꯥꯕꯒ ꯁꯥꯎꯃꯟꯈꯤꯅ ꯉꯥꯡꯖꯔꯔꯣꯏ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ
ꯃꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏ ꯊꯣꯛꯄ ꯅꯣꯏ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯔꯣꯕ ꯑꯃꯨꯛ ꯉꯥꯡꯉꯔꯣꯏ ꯍꯥꯎꯅ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯍꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅ ꯇꯧꯒꯗꯕ ꯇꯧꯔ ꯂꯣꯏꯔꯦ ꯉꯥꯡꯉꯨꯔ ꯀꯥꯟꯅꯗꯦ ꯃꯣꯔꯣꯛꯇꯤ ꯁꯥꯏꯌꯦ ꯅꯣꯏ ꯁꯥꯗ꯭ꯔꯥ em chụp này em chụp đi rồi ꯀꯔꯤ ꯄꯇꯥ ꯃꯅꯥꯁꯦ ꯍꯥꯎꯋꯤꯅꯦ ꯃꯌꯥꯝ ꯊꯕꯤ ꯆꯝꯊꯣꯡ thôi phải xa đây hào đây ôi mày kìa mà
ꯑꯗꯣ ꯏꯁꯩ ꯑꯃ ꯁꯛꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜꯗ ꯈꯔ ꯀꯜꯂꯛꯆꯕ ꯂꯩꯗꯅ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯜꯂꯛꯅꯕꯒꯤ ꯁꯛꯂꯣ ꯅꯉꯥꯡ ꯁꯛꯂꯣ ꯑꯗꯨꯗꯤ ꯁꯛꯂꯣ ꯅꯉꯥꯡ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯒ ꯀꯔꯤꯒꯤ ꯃꯤꯃꯥꯡꯗ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯀꯤꯔꯤꯕ ꯀꯤꯕꯤꯗꯦ ꯊꯕꯤꯁꯦ ꯑꯩ ꯋꯥꯏ ꯍꯩꯃꯍꯤꯁꯦ ꯑꯣꯏꯅ ꯊꯛꯑꯒꯦ ꯁꯣ ꯍꯣꯟꯗꯅ ꯊꯛꯆꯜꯂꯦ ꯏꯁꯩꯁꯨ ꯃꯇꯦꯛ ꯑꯃꯈꯛ ꯁꯛꯇꯣꯛꯈꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯤ ꯈꯜꯂꯨꯕ ꯋꯥꯈꯜ ꯈꯨꯗꯤꯡꯒꯤ ꯏꯇꯣꯝꯇ ꯃꯃꯣꯟ ꯅꯣꯛꯆꯩ ꯀꯅꯥ ꯎꯍꯟꯗ ꯀꯅꯥ ꯈꯪꯍꯟꯗ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯑꯆꯨꯝꯕꯔꯣ ꯆꯨꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯏꯁꯩꯁꯨ ꯁꯛꯑꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯗꯛ ꯗꯛ ꯅꯝꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ 10K ꯌꯥꯡꯅ ꯐꯥꯍꯟꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ